अहानबद मरोइब पाउ पिजरी बीजेपी एमएलए सिंगी मरक्ता चरांगबा अमदी मोट मानदबा अमता लेते लीडर सिनबा सिंदबा हाइबसी पार्टी गे हाई कमांड लेपकदबनी हाइना मणिपुर बीजेपी मणिपुर प्रदेश की प्रेसिडेंट ओरिबा एमपी बाबानंदन फोंदोखरे मरम चादना नियम की वांगबदा उवा यानथतपा उमंग कोक्तोपा थिंगबगे तंगाई फदबा लेरे हाइना स्पीकर वाई खेमचाना हाइख्रे DH Surasbu Protection of Children from Offence Eki Makada Cherak Pidrabadi Miamga Kuchandaduna Akan Bakongjang Changchilagani Haina Sukna Laukokre Amadi Standard Robert Higher Secondary School ki Principal PH Landoni Amadi Mahaki Masanupi Romita Anina Bel Pibi Neva Tharkiba Wakat Court na Yakidre Kurumjari, Times of Manipur News yang berbesung buku matam jantan nataram noksari. Hozik miam da pauk santong pizari. BJP gi MLA singi marakta charang na babadi mot mana da bamata leite. Leader sinba sinda bahai besi party gi high command lep kadabane haina. BJP Manipur Pradesh ki president su oiriva MP Ketrumim Babanandana Fongokre. Wafama singa si Gandhi Sankalp Yatra gamari lenana Kansipur da leiba party gi head office ki akoi besing taru tanana thambamadi lamtu singbi ki tharong gamari lenana Tom TV ki unabama da Fongokibani. Ketrumim Babanandana Makataraduna, Hauzik BJP ge MLA singi marakta mot manadaba amadi, nungainadaba amata leite. Hauzik oiriva fiba masigi matangda center ge lusing basing unaduna wari sanare. Center ge lusing basingna karigumba kharadi soidana laklagani haibigi thazabalai. Party manungda crisis leire haina miyamna khalibu wafam asi aranbani. Masi crisis haibi yaroi Tom TV na hangba wahangi pakhumda sarkar asigi leader sinba sinda bahibasi center ge lusing basing ge khutta lei. Center na hairakpa wafam sing BJP gi thomi ama oina inba amadi thabak oina pangthok sabani haiki solution problem bahona bada mayam ne khambiram ne mon gi hana swaide discussion se manipur na hena kumna tobiram ne ne khamjai handak su mayam khambira bada ni apai chala galo no unazaru re unaru bada gi soi na kari makhara party gi leader sing ne soi na kari makhara dikya leadership section bagi kano se madumati aina haibiding amroy madiri akogi leiriba deligi leader mayam sina madu khanbira kadam ne dono mogi apam madu akogi karkata moina madu tumin madine akoina moina haibin badine akogi tho project se party manung gi crisis se laitre na logi bra crisis mayam na leiba manbo ani manung gi dum crisis ti leitabra na khali adum akogi magi kano duri sum leinaram dia da crisis haibidi yaroi party ni पुनः मक्सी अखोगी दिल्ली की लीडर सिंह लोइना उरी अद मोय हजिक महाराष्ट्र की इलेक्शन अरी कनो की हरियाणा की इलेक्शन लेबना खितंग अटेंशन पीबा ngam-ngam-ngam-dabadi ओबी आइ अदब सिंसोय सोयना सॉल्यूशन अम लाक मरम चादना नियम की वांगमदा उवा यानथतपा उमंग कोक्थोकपा असि थिंगबगे तंगाई फदबा लेरे मसिदा सरकार खक्तदा इंथोकपा यारोय मिपुम खुदिमक्के अचौबा थौदांग लei हाइना मणिपुर लेजिस्लेटिव असेंबली की स्पीकर वाई खेमचाना फोंदोखरे वफम मसिंग असि MSFDS holder numitare ni chumna chatarpa umpumari suba wildlife week celebration lotion bagi thorom da phongdokhibani Manipur sarkar gi forest department asinduna pangthokpa thorom aduda consumer affairs food and public distribution gi minister Karam Shyam additional chief secretary Sohel Akhtar DGP LM Khokte Manipur University gi former VC H Tombi principal chief conservator of forest P Angami PCCF wildlife DJN Anansu Sarugyaki अथोइबा मिथुंगलेन गी ओइबा वारोलदा स्पीकर वाई खेमचाना मखातारादुना माउसागी खल काहेलकपगे मरोइबा मरम सिंगी मनुंगदा मरोइना उमंग कोक्थोकपा अमदी उवा यानथतपा सिसु अमनी ममांग सहिदा इसिंग इचाउगे अवाबा मायोकनरगा हंदकना इकंगी अवाबा मायोकनरिबा असिना स्टेट असिसु ग्लोबल वार्मिंग गी चाइथेंग फंगले हाइबा ताकपनी मरोइना हौरकलिबा महिरोइसिंगना हिरमसिदा हेना खंगननबा होनबा चंगी अखोइ पुनमकना महौसागी खलदा अकाइबा पीरे हाइना खंगलबसु कोमथोकना लेबसि तोक्लसि Miyam puna hona minabagi matam oire haiki. Global warming climate change haibe simpa puraga hui thabo ina pangok tana leiba to maina toba sarkar da dai to payaroi masi ai koi magi equal responsibility na hajar kanda sati sing da sum Manipur da leiba NGO sing club sing organization khuding makna masi achoba
wafam amani ne khalakanda ai yegi yumda hanraganda ai yumda su wari sabiyo Tongan tongan ba DFO sing official mahiroi sing yauna forest department ke makok thongba official kya su tharmadu da saruk ya ke tharmadu da saruk ya ki ba consumer affairs food and public distribution minister Karam Shyamna mioi ba aikoina male masibo mahangna ba hona ba si yamna laibak thibani numit tare ni chupna palan thorom pangthokpa sina mahiroi sing amadi miyamna umang manghan bada aikoi da piba chaitheng amadi umang yokhatpana aikoi da piba kana ba kya si ningthina khangbe tangai fadaba lai ꯑꯩꯈꯣꯏꯅ ꯎꯃꯪ ꯌꯣꯛꯈꯠꯅꯕ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯂꯕꯁꯨ ꯎꯃꯪ ꯃꯥꯡꯍꯟꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯃꯛ ꯋꯥꯡꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯑꯃꯗꯤ ꯎ ꯋꯥ ꯌꯥꯟꯊꯠꯄ ꯇꯣꯛꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯆꯪꯏ ꯍꯥꯏꯈꯤ ꯑꯗꯤ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡ ꯐꯔꯒꯅꯤ ꯂꯩꯕꯥꯛꯁꯤ ꯐꯔꯛꯀꯗꯣꯏꯁꯤ ꯑꯗꯨꯅ ꯍꯧꯈꯤꯕ ꯐꯠꯇ꯭ꯔꯦ ꯇꯨꯡꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯁꯨ ꯍꯥꯃꯨꯅꯦꯅ ꯈꯟꯗꯣꯛꯄꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡꯗ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯁꯤꯗ ꯁꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯗꯩ ꯄꯤꯗꯨꯅ ꯍꯣꯠꯅꯕꯁꯤꯃꯛ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯃꯜ ꯑꯗꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯎꯃꯪ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯁꯥ ꯎꯆꯦꯛ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ NGO ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯄꯥꯂꯟ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀ꯭ꯋꯤꯖ ꯗꯤꯕꯦꯠ ꯑꯃꯗꯤ ꯁ꯭ꯂꯣꯒꯥꯟ ꯀꯝꯄꯤꯇꯤꯁꯟꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯁꯤꯡꯗꯁꯨ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 2 ꯑꯃꯗꯤ 3ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯄꯨꯡ 2ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯤꯝꯁꯀꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ECG ꯇꯦꯛꯅꯤꯁꯤꯌꯟ ꯑꯣꯏꯕ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯊꯣꯛꯁꯝ ꯁꯨꯔꯖꯅ ꯆꯍꯤ 12ꯗ ꯉꯥꯏꯖꯔꯤꯕꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯁꯨ ꯊꯣꯛꯂꯝꯂꯣꯏ ꯑꯃꯗꯤ ꯃꯈꯥ ꯇꯥꯅꯁꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯊꯤꯛꯁ ꯉꯥꯛꯇꯕ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯑꯣꯐꯦꯟꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯆꯍꯤ 10ꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯁꯨꯛꯀꯤ ꯋꯤꯃꯦꯟ ꯋꯦꯜꯐꯤꯌꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯅꯨꯀꯥ ꯅꯥꯃꯩꯔꯥꯛꯄꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯡꯈꯩꯗ ꯂꯩꯕ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯍꯛꯁꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯨꯅꯤꯌꯟꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯗꯕꯅꯤ ꯆꯦꯟꯅꯔꯤꯕ TH ꯁꯨꯔꯖ ꯍꯧꯖꯤꯛ ꯅꯨꯃꯤꯠ 5ꯗꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯊꯈꯤꯕ ꯇꯥꯔꯕꯁꯨ ꯍꯟꯗꯛ ꯋꯥꯌꯦꯜꯁꯪꯗ ꯄꯨꯊꯣꯔꯛꯄꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯑꯣꯐꯦꯟꯁ ꯑꯦꯛꯀꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯃꯁꯤꯒꯨꯝꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤꯡꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯆꯤꯟꯁꯤꯜꯂꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯗꯕ ꯇꯥꯔꯒꯗꯤ ꯁꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯡꯖꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯗꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯀꯜꯂꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯞꯅ ꯃꯤꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯀꯅꯤ District and Session Judge Imphal Westna Bebishana Misiga Mari Lenena Judicial Custody da Thamlakiba Standard Robert Higher Secondary School ki Principal PH Landoni amadi mahaki machanupi Romita Anina Bel Pibinava Tharakiba Wakat amuka sukaktat krai Ningsing bayai Makoy Anina Bel Pibinava High Court of Manipur da Tharakiba Bel plea High Court na District and Session Judge Imphal West amuk thadaraktuna October 4 fawbada Bel plea adu yengsina bayathang pirakibani Amaromda Haukiba sahi lising ani taramangagi August 22 da thokiba sahi sudribi nupi masa amabu nupi oibagi ikai khumnaba manghan kibagi thodokta senabani haiba haino khongnembi dagi masagi sahi humudra rom suraba konjengbam nipa masa kauba nupa mangasi Special Judge Pokso Imphal East Maibam Manoj Kumarna Pokso Eki Section 3 ki makhada mara leira haina lauthokibaga loinena lakliba October 18 da sentence hearing chathanaba matam lepkhre Belda laiba nipa masabu mara leire haina hek lauthokibaga police na mahakpu amukhana phajinduna judicial custody da thamkhre hairi Right to Information RTI Act laibana mioibage hak mapung fana piba ngamle Ek ase lakpadage senja thumja tawbasu hanthare haina Manipur State Planning Board ki Deputy Chairman S Rajana phongdokhre Wafum masing ase Manipur Information Commission sinduna chingmerong da laiba Tribal Research Institute ta pangthokiba Right to Information Week 2018 gi palan thorom hongdokpada athoiba lengbirakpagi warol da haikibani State level workshop amaga loinena hongdokiba thorom aduda mahana makha taraduna lengak amadi miyam manigi marakta transparency leina chaminaba yanaba ngasigi thorom asi pangthokpani Chief Minister N Biren Luchingba lengak asi lakpadage Right to Information mathau ningthina tawba ngamle lanai furit khawda changna bahonaramba adu ek asi lakpadage kinare thabak khannabani haiduna selfie kiba kya adu asiba sel oirabani ngasidi thabak khalabasu merit ki matung ina khallabani maramaduna miyamna thabak changbada selfie bigano haikhe प्रजाद ज्ञान ताहनबगी प्रजाग खंगमिन्नबगी सिगुंबा
program mayam ama expert mayam thamaga tawrise machine takpadi ekoi information commission lingiba sigumba Manipur state information commission la se ekoi yamna sengna eka sigi makada praja miyamga punna chaminarga prajagi apamba mayam singado khanganaba honabada information commission na yamna chauba khanganingba yamna ekoi thamoi sengna ekoi prajada eka sibu khanganingi haibasidi ekoi information commission gi thabak puriba mayam singsina ngasi week ama celebration tawraga expert singdagi awareness pn bagi program asina mayekla na ta en reha thamjaningi ngasi pangthokiba state level workshop aduda advocate Dr. CH Narendrana RTI Act lising ani makha in nutshell amadi Manipur Information Commission ge State Information Commissioner Dr. S Ibom Sana RTI Act mathong ningthina tawhanbada State Public Information Officer First Appellate amadi State Information Commissioner lawgadaba thodang sing haiba hiramda wangangki tungda RTI applicant singa wahang pahung tawnaduna act asigi maruiba kaya khanganki Paugi marakthana tenba bre matang logjari Takadoriba ningol chakobada set innabagidamag quality lairaba ahongba mamalda pinabagidamag sem saduna lairaba nagamapal ima kaithel opposite ki first floor da laiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigani nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam yam nuayo paw mana mafam masida adom adom gi apam design kuding makki order slogzer amtang lengsin biro khwai brahmapur nagamapa ima kaithel gi opposite gi fast floor da leiba service boutique nupi ekhoi gi di khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi khoi chingna ningai oidre akhoi gi damak bright enterprises ki ningol khudo break matung da makhata pa pau pijari tha ahum chuna sathagadaba Gandhi Sankalp Yatra gi saruk amoina ngase Kanchipur da leiba BJP Manipur Pradesh ki office ke koi besing sit sengkrai BJP Manipur Pradesh na mapung oina sinduna pangthokiba akoi bagi mafam sing taru tanana thambagi thabak aduda party ki president su oiriba MP Ketrumim Bhavanandana lusingduna amar kai sing sengdokhe party ki lusingba sing amade member kya su saruk yakhi baduda party office ki akoi ba amade laisang hiden ge nongsuk thangba saruk singda leramba amar kai sing khomjin khe Palan thorom madu gamari lenena MP su oriva party ki president Ketrumim Bhavanandana haikibada October 2 dagi tha ama sathagadaba Gandhi Sankalp Yatra ngasidi tha ahum suna satharagani January 13 fawba sathagadaba yatra asige manungsana party ki head office ki akoiba singasi taru tanana thamba made Gandhina pamjaramba kaya adu ngasigi mirolda khanganaba honabani aikoina yariba makai amara kai sing mafam sana langthongna honasi haike मैंने खंबी रम लगे नहीं इन 2 अक्टूबर की कोई महात्मा गांधी की मपोक चाम या खी सुबह देखिए कोई ना लेफ्ट ना सतर कोई की संकल्प गांधी संकल्प यात्रा न तर कोई थाम चुप ना चथा गदब थोरम ओरम मनी थाम सिगी मनुंग द कोई हाना तोरम मिसी कोई ना गसी तौलिबस माइना अमर काय अदगी कोई सिंगल यूज प्लास्टिक mo mayam si sinadana wa part leiriba lewa pajamyam sre samaj awareness piba ma aduga gandhi na chalamba man pamjaramba apegi non violence kumba adegi swaraj adegi apegi simplicity sugma mayam si akoina prajada koi message piba dini barwini tawsi adu hojiksi apegi andak thama chumna tawne tormadi thahum chupna tawga January tarik 13 thobuk sangdokre asigi manung sire sida akoina हम खुद मकता कोई इलेक्टेड मेंबर्स में हम पार्टी के ऑफिस बेयर्स में हम पार्टी की लीडर्स में हम लोन हम चलगा अखोई सेंगदोक की थबक से तौरगा प्रजा मैम लेरिबा कोई बद लेरिबा अखोइना खंगा चानबा मैम जेगा मसिगी मेसेज पियो हाइबदिना कोनी तौरिसी G. Robindro Sharma bu Water Resources ke Officer on Special Duty OSD oina puhanaba lengakna lawrokhiba khongthangbu yaningdaba phongdok tunanga se Langol Lai Manaita wakar khongkhat lama satkrai
Jelerong Human Rights Protection Forum Mafau Dam Affected Area gi Ningthok Sing amadi Imphal East Lomi Lup yauna sinkiba wakat khongset aduda cabinet ki warep handu uhaina thaba placard sing sizinaki wakat khongset adugi matangda Jelerong Human Rights Protection Forum gi president Robert Gonmaina pension satkraba me amabo amukana re-engage tawriba sarkar gi thong asi hakchina lawi lenga ki thong asi yaningde single amadi double bench na chanaba yaroi haina order takraba fawba court ki order ngak taba haibasi yamna laibuk thibani Makatana thabak puba yararoi haina haikraba fawbada lengak asina laurakliba khongthang asi angakpa poi lengak ki khongthang asi handokta tarabadi makatana Bharat ki prime minister amadi home minister da chatlaga wakalagani haike government Manipur government sina engineer in chief bana maming tholaga amuk hanjin hapsim se asi mahak lokthok trifau se mathang democratic form of agency akan ba se akoina khongjang se chathakini Tengnopol District ke Superintendent of Police TH Bikramjit ki minyang makha danga sinungtil Tengnopol Police ki team amana DI Tata truck amadage moredage Imphal tamna purakpa mapalam da saba win churup ke carton box humpu phagat khre Police gi phangba pauna hai ngasi nungtil pung ani khara helpa doi da DSP SL Khamkho Hau MPS na losing duna Tengnopol Police ki Sub Inspector Heights Henry na mating pang duna Tengnopol Police get ta mahusagum asat auksing frisking amasung checking tawduna leiringai da moredage Imphal tamna thorakpa DI Tata truck registration number MN01K 9485 ama yamna chingnaniai oiba mawng da thorake DI truck adu khamhalaga check tawbuda win churup ki carton box humpu yarom ba thengnabadage gari adu ki driver ga konana gari adu su phagatke carton box humpu adu da apunba churut packet lising kumapan ga chamapan marifu yarom ki hari Faraba driver adu ki maming Sungkham Momo Kawi Faraba gari amadi driver adu churup sing adu ga loinena makha taba thabak sing lokhanaba Tengnopol Police Station da sinakre hairi Jiribangi Kalinagar da sahi kunlom surabi nupa masa ama ngasi nungthil pung anirom khara henba adwai da juri turel da tasin khibida ki thiba phangkhidra hairi NDRF ki team leitabana maram oiraga ising da takiba me adu thina ba thorang amata leitri adubu lamdam adom gi mioi singna lang season aduna phangna ba honare ising da tasin khraba mioi adugi maming Lauriam Jerry Singh apokpa laikhidraba Jiten Singh kawi Kalinagar part 1 dagine mahak mamanaba kharaga turel mapanda chak chanarambadagi turel wangmada law khongba tarakpadagi iroiduna thoke honarugraga ngamhogdaduna amuk halakpada isingda lukhibadagi fawgalkhidabani hairi laibak phabadagi amadi laibak thibadagi jiribamda NDRF ki team leitabana maram oiduna hojik fawba lukkhriba haksang adu thinabagi thorang tawdana leiri hairi More Imphal Lambi Paringi Kudeng Thabi Assam Rifles Checkpost me ada matam sangna panduna leiriba Tata tipper kuntram ngarong ge drivers amadi handyman sing awaba kaya mayong ngeduna lehori hairibi phibam ase ngasi pawmi team amana mafam aduda chatuna yengsilubada thingnarakibani Assam Rifles na lengoi puba thingbadagi mafam aduda lengoi lot tawduna ngasiga tharga numit nipani chinglambi asida yarektuna lengaki makedege kari pawkhum lakadoribano haiduna khaurang nangai hori masida All Tribal Sandstone Lever Association More Amadi Golden Tippers Honors Welfare Association Singi Mihut Singha Driver Singi Award Apa Sing Yengsin Bagalonena Chana Tanaba Polam Sing Sumating Pangli Amaromda Lambi Asida Panduna Leriba Driver Singi Maratagi Ingo Kobami Amana Pawmi Singa Pongdoropada Mapam Masida Langoi Putopa Yadabadagi Haukiba September Gi Tangkuntra Dagi Horga Numin Nipani Ching Lambi Asida Hing Yarektuna Wana Leiri Mapam Masida Sapam Takpam Mapanipan Topam Amadi Iru Maitazaba Mapam Nata Isadamana, driver amadi handyman kaya da kudong sadaba kaya mayung hali. Singi mapam oibana, numidangi matam dasu akiba kaya ama fawdaba nate. Mapam asida, tang na basing fawbo leitabana driver singna senpam khara khara puthok na duna, more dagi ising leiduna sejanari. Mapam asida, panduna leiriba driver sing amadi handyman puna miyoi humudra henba asige khanbiraga. Manipur lengak amadi mari leinaba singna athubada thokpa yanaba sinbiyo haina pawjalaki. Loinana ngarang pangthokiba Economic blockade aduda Tengnopol gi SP amadi Forest Minister gi PRO yauna association gi miyoi singa pangthoki ba mifam aduda yanaki badu thabakta onthokta tarbadi association na chatharpa amadi chatharkadaba chakaban tawbada drivers amadi handyman singsu support tawbagaloina akan bakhungjang kya sangsin gani haike agi maigai da gisu ban tawbusida karimta miyeng changbidre akhoida adu yaragadi akhoi sida leiriba gari kanggu sigi yenga driver singi yenga kitangi yenganingi akoina akoisu leiba kuira abanina akoisu yumda thongningai sida leiba harisi akoigi khongambam khulambam leiba nate
masida nakan we ta taribsi khunni masida ko khongam khulam chatpada yamna natai jadaba matang su yaurei akhoida adu kitang sarkar ge maigai dagi yasinaba ma puraaga driver ge maigai dagi kitang yasinaba puraaga akhoi si kitang thuna mogi tawriba kanggu siga akhoiga pau phaunaraga akhoi si kitang thuna thaduknaba akhoi adu khangan jang Moirang College Students Union amadi Mahiroi Singna College asugi campus wangmada computer honors ki parkya thanab gi ayaba pidabagi mayokta khongjang changsin khre hauki pasai gi September thada Students Union asina computer honors hangduna parkya thaba yahanbiyo haina mari leinaba lenga ki loising singda ai bacherol pisin khibal ikhrabani maduda education director masama college asida lakuna yengsilba matungda computer honors ki class Moirang College ta chaliba sahi asigi June July dagi hangki amadi admission tawduna tamba hauki College asida computer honors tambinaba ozamada equipment su matik chana leire mahiroi yankhai henbana computer subject loribani adubo honors loriba mahiroi sing handak lakadoriba parikya asi thaba phangloidabagi mami urakle chaliba tha asigi tarani thoida form fill up ki last date oirabasu hojik fawba parikya thanabagi ayabadi lengakna pbidri haina mahiroi singna pawmisingda phongdokhe khongjang aduga mari lenena college asigi students union ge finance secretary konthokjam ajay maitena haukiba sahidage mari leinaba department singda computer honors hangba yanaba aiba chesang pisinduna laikhrabani government asina quality education haina lauribasi magun yaudre mahiroi singi punsipu karemnabani maramaduna tha asigi tara fawgi manungda mari leinaba department pai parikha thanabage ayaba pibidrabadi mathangi numitage college asigi mahiroi singa students union ga puna kusamnaraga Moirang College thingjelagane haina lauthokre kuiraba matam chahi ama henjala asibawada file amagidama sukuina matam kuina mangan bai base ngasi gi sarkar sina quality education haina laujaraga su karimta magun yaudaba amadi akoi gi satra singi career bu karimta khanbidaba ne haina laujai masina maram morakanda akoi gi Moirang College ki hajik lagiba that 10 sibo wanungda mari leinaba department singna computer department gi hajik exam thaba yadriba form fill up tawba yadriba sa ayaba bibidraga di akoi lagliba that 11 asidagi akoi college chungjen jaragani Khongjang aduda mahiroi singna safe Moirang College mahiroi singbu kalu don't play with our life open computer honors course immediately save our career haina thaba play card kya susisina ke paugi marakta naten babre matangalong minase break matungda makada pawmong pijari ngarang Bisnupur police station gi manung chanba kha posangbam da upokpi khuno amadi kha posangbam gi khunjasingna nupa amaga nupi amaga kaina katpagi thong social media da viral oirakpaga mari lenena SP Bisnupur gi office da pawgi mphama ngasi pangthokre pawgi mpham adu da Bisnupur gi SP Priyadarshini Laisram DSP CAR Rabi Chaudhuri Bisnupur gi SDPO Lakshmi Thingbaijam Bisnupur police ke OC ke Dinesh amadi SI Y Motilal Saru yake SP Priyadarshini Laisram na phongdokibada lamdam sida thodok ama hek thokpaga miyamna achumaran wayanba khudakta migi mayum thudekpa mai thadokpa kya toina thokli ngarang su thoningdaba thodok amada nupa amaga nupi amaga kaina khatpagi thodok social media da viral oirakpadage thodoktu da senaba nupa mari nupi tare yauna miyoi 13 faгаtle makogi mathakta ain gi matungina thabak lokhatpa hore haina haike punna hekta khoi se mi mabu hekta phudana chaidana otna hekta tauba then kana gumba mi mabu hekta hatokpa mob lynching adagi mi magi mayum makai hekta thugaiba amai thadokpa haibana chingba mayam se masi law da sukya ya ba wafam nate akhoi gi police ki side ta gisu asigumba nungai taba laibak thiba thodok mayam ma here and there thokpa se masi chap chana check toba darkar oi akhoi we cannot let the system go on like this haibagi wakhalon siga loinana akhoi su chap chana khoi gi actions sing laukhachari
Upokpi khunok kaina katkhibagi thokdok mari lenena tom tv ge unaba da nupi adugi mapuroiba tombana magi nupi na mara leiramlabasu ain gi phomphom thokpa charak phangjesano adubu thokiba mob justice adubadi yaning de haina pawdam lakhe masanupi atonbina phongdolokpada ngarang maga thabak chaminabani maduda nupa aduna wingara ma thawraga tanarakhe madudage mamaga nupa duga lambi da khanakhe madu ubada miyam tholoklaga mamaga nupa duga kaina katkibani Panbayabadi, Tomba Hosik, Nintokongda, Risho Torga Sel Taliba, Imungpuri Bamioini, Masanupa Ani, Masanupi Amapuna, Angang Hongi Mapani, Amaromda, Apun Banupilub, Anulgi, Tomi Singasu, Laktuna, Tombagi, Awaba, Hanglaki Amadi, Masanupi Larik, Makhatambada, Mateng Togani Haiki. Ningi. To the Matamata. Maira Paibi, Loop Sing the Sinduna, Ningtokong Bazaar Public Park, Ngasi Pangtoki Bamiam, Gimifamana, Ningtokong Gimafam Sing the Mayaka Bachinjak Sing, Sabamadi, Yuan Bating Cray. Mifamaduda, SDPO, Bisnupur, Lakshmi Devi, Tingbai Jam the Fongokivada, Mayaka Bachinjak Sing, Tingbagi, Sangsilak Iba Kongjangasi, Yam the Fava Kongtangni, Tawutabu, Mui Karana, Committee Ama, Natraga, Loop Ama Semlaga, Mayaka Bachinjak Sing, Tingbagi Kongjang, Natraga Drive Hector, Satabato Bigano, Poliska Kusamaraga, Kongjang, Sanchin Minasi Haiki. अदुबु कमाई तौगनी अखोइगा पुलिस का सोसाइटी की मरक्ता हौजिते अनौब टर्म से लेरेको कम्युनिटी पुलिसिंग हाइना अखोइगा कम्युनिटी का हैंड इन हैंड चटमिनाबा हाइतारे एनी नोइगी लेरिबा इंफॉर्मेशन मयाम की लेरिबा इंफॉर्मेशन पाव करिकरा कमिटी मेंबर रिप्रेजेंटेटिव मयाम याउमिनरगा अखोइगा चंगमिनरगा हाइरिबा पोट मयाम से तौमिनसी Laibak Tiba Togok Amada Soktuna Lairiva Ponafam Pausegi staff reporter, Oina Mission Gi Haksang Layang Bada, Mating Oinaba Republic Party of India AG, Northeast General Secretary Su Oriva State President, TH Mahesna Selgi Mating Pikre. Ngasi Wangkai Angom Lekai Dalaiba, Asok Pasigi Yum the Latuna Mating Adu Kusina Kibani. Mating Pibagalunena, State President TH Mahesna, Laibaki, Tawaikia Pubuda, Asobat Hodang Loriba, Paumisina, Awabatar Matamda, Angamba Mating Pangmani. Makatana Supangani, Atubada Fagalapa Oresano Haina, TH Mahesna Fongdoke. Moina, I know Sumana Pau, Taza Matam, we Sumana, we press no much my record and high Matam Dine, Adonai Amzaba Curtain, Laga to Zavani, the same up to the now person who do Mayam Su, I could give press no sing say Sigi, my Ayundan Kai, the Wadi Mayam, Sigi man, respect say, we do doctors day, do late day, I do not point press Kisu, Yana, so what Odama lay have Sikan Viraga, Quiki Moigishu, Mogin to meet Amasuyam Tuna, Zahim the 365 days and the Pantona Batosi Haraga, and Mahesi cited them. Tungi Mirol Bunisak Ipak the Kalhunub Gipandam the Langang Paikak Liba War Against Drugs Po Savaladuna, Manipur Friendship Organization Mapomadi, Yumkaivam Athletics Development Association Yadana Kusamaduna, Save Our Generation Haiba Wakalunda, Ketri Gaudage, Nisayon Bamadi, Saba Mutalasi Haibigi Pandam the Miam Gyoiba Kongsanamasat Cray. Kongsadadu, Ketri Gau Junior School Lampaktage, Ayang Pali Lambi the Latuna, Porompa DC Lambi Tamnasat K. Kongsat Aduda, Ketrigauge MLA Indrajit, Imphal Iski SP Jogesandra Hobizam, Cyclist Rohan Philem, Yadagi General Secretary Aribam Aziz, Imphal K, Police Personnel, Mahiro Singamadi, Ketrigauge, Miam Nasrugia K. Tarumaduga Mari Lenana, MLA and Indrajitna, Lengang Paikalak Liba, War Against Drugs K, Suruk Amo Oina, Miam Nasong Turtuna, Drug Chabamadi, Yonba Singi Mayakta, Kongtang Lokalapa Asimak Yamna Taganingaine. Ketri Gaugi Miamna, Draki Mayota Sanchilak Liba Kongjang Asimak, Yamna Singtaningai Oiba Kongtang Amani. Masimagna, War Against Drugs ki awareness asi Karamakai Mai Pakle Hana Lobuyai. Lamda Masibu, Tinjang Kajang the Bakunai Ama Ohenbada Miamna, Makatana Su, Song Topira Uhaike. Zakrom the Mai Onzelaga, Hoyano Sakazina, Zaxi Mutana, Kana, Honabirapa, whenever Semna, whenever we Matungina, I get Ketagauki, Residence Mas Lima, Mayam, Sinbi Vizida. Mayam Pulamana Ketagau Kendri Pajamayazu, Satra Sati, Pulamana Tawa Yauna, Chang Yobiba, Ubizida, Adugimatic, my Papa Moedagani, Suchoi Choi than a drug share, Ketagau Kendi, Idam Stikizu, Mutat Pagalona, Topazagazu, Drugse, Maru Panga Mutat Pibase, Akoyi Pandam Nevasi, I didn't see a pill to Ziri. Ladiba in Paliski, Ketagau Sidagi, Akoina, Drugship, Maru Pungapura, Mutapanga Mandi Hebse, Masia Hanba, Tangela Ibasina Masina. Soidana Hui, Namagani have it Hazabase, Sina, old one for a Pagi Canosi, Imesama Huina, Ubanga may have seen say, Mayan symptoms, Masiga, Lulana in Paliski district, at the area the Su, Akoishumba Relika Amsagini, Aduga, Draki, awareness as a
ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯧꯅ ꯃꯁꯤ ꯌꯣꯟꯕ ꯑꯃꯁꯨꯡ ꯆꯥꯕ ꯄꯨꯝꯅꯃꯛꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯨꯊꯠꯆꯒꯦ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯁꯝꯅꯔꯒ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯀ꯭ꯂꯕ ꯃꯌꯥꯝ ꯁꯝꯅꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯃꯇꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯐꯌꯦꯡ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯗ꯭ꯔꯒ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯐꯌꯦꯡ ꯃꯌꯥꯏ ꯂꯝꯕꯤ ꯐꯌꯦꯡ ꯀꯥꯡꯖꯤꯡꯕꯨꯡ ꯃꯅꯥꯛꯇꯒꯤ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯐꯥꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯥꯎꯕꯤꯇꯦꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯔꯥꯝ 10 ꯀꯨꯟꯊ꯭ꯔꯥ ꯔꯣꯝ ꯑꯣꯏꯒꯗꯕ ꯅꯝꯕꯔ 4 ꯄꯥꯎꯗꯔ KH ꯏꯅꯥꯎ ꯀꯧꯕ ꯇꯥꯏꯔꯦꯡꯄꯣꯛꯄꯤꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯐꯥꯕꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯇꯁꯦꯡꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯗꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NGO ꯃꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯥꯎꯔꯒ ꯂꯩꯔꯕꯅꯦꯕ ꯂꯩꯔꯕ ꯄꯣꯠ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯃꯥ ꯃꯆꯥꯁꯤ ꯄꯨꯟꯁꯤꯜꯂꯒ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯛꯄꯁꯤꯗꯤ ꯇꯁꯦꯡꯅ ꯉꯛꯇꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯇꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯋꯥꯔꯜꯗ ꯑꯥꯔꯀꯤꯇꯦꯛꯆꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯥꯔꯀꯤꯇꯦꯛꯆꯔ ꯐꯣꯔꯝꯅ ꯃꯤꯌꯥꯝꯗ ꯎ ꯆꯥꯔꯥ 500 ꯔꯣꯝ ꯌꯦꯟꯊꯣꯛꯈ꯭रे ꯎ ꯆꯥꯔꯥꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜꯒꯤ IMA ꯀꯩꯊꯦꯜ ꯏꯃꯥ ꯀꯩꯊꯦꯜ BT ꯔꯣꯗ ꯊꯪꯒꯥꯜ ꯕꯖꯥꯔ ꯀꯪꯂꯥꯄꯥꯠ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯟꯊꯣꯛꯈꯤ ꯎ ꯆꯥꯔꯥ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯣꯔꯝ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯔꯤꯕꯝ ꯖꯣꯏꯆꯟꯗ꯭ꯔ ꯁꯔꯃꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ ꯔꯣशन ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯦꯟꯁꯟ ꯇ꯭ꯔꯦꯖꯔꯔ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯅ ꯉꯝꯖꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯑꯥꯔꯀꯤꯇꯦꯛꯆꯔ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ ngasi nungthil pung 3 rom taba matamda Imphal East District Police Commando amadi taruk suba Assam Rifles ki apunba kangbuna Andro Maringthel area dagi PLA gi mating pangmani haiba mi ma fare farba mi adu Kumantem Indra Kumar Sahi Kuntrani Toy apokpa Kemananda Kawi Andro Singol dagi haujingna Andro Maringthel da leibani mahak lup adugi momo kouba mi amagi makhada thabak thoram kya pangthokre haiba khangmangam le hairi The Northeast Forum for Indigenous People NAFIP Citizenship Amendment Bill 2013 ki mayokta awang nongpokki state singi miyamna sanction ki ba khongjang adu center gi lusing ba singna khangpham thokle haina NAFIP ki secretary media khuraijam athobana thadorok pacherol amana hairagli NAFIP ki lising makhada tha sigi ahumda awang nongpokki miyamna hongnaru ba tawdana lambi lamjawda thoraktuna CAB gi mayokta sanction ki ba khongjang adu mapung fan ki ba adu gi damakta su thagat fa phongdorokli ngasi nungthil pung 3 rom tarakpa matamda khurai kendra gi MLA oiriba laisang them susindro gi khurai da leiba yumgi mamang thangba sarukta bom leire haina mi painaru re khudakta police ta pau piraba matung bom expert ki kangbu laktuna yengsinbada sizinaba yadraba radio oirambadagi miyam gi singnaba adu kokhan khra hairi Maitai Pangal Scheduled Tribe Demand Committee nangase lamda masigi Maitai Pangal community bu Bharat ki Scheduled Tribe community singi manungda chalhanbiyo haina Manipur gi governor da memorandum ama pishin khre Oinam Sports Association Sinduna numit ini chumna sathava tanglai Edu Fest 2018 gi saruk amoina quiz competition ama usakhang da be public hall oinam da pangthokre quiz competition aduga mari lenana social scientist Danabir Laisramna angang ama sembada mama mapa gi daita yamna sawi angang ama fan gi harabadi mama mapa aduki matik nungsinaba darkar oi hojiki matamdadi ayambana inkhalakliba naharul singa sige hauna launchat kairakliba si India gi education system soibidagini haiki Saya terakhir tentang membentuk dah kualiti apa Manipur apa pergi baga mesin saya terakhir kata ni, saya terasa dah yang tahu biar, ada tahu zi yang hari dunia kena thamse ini sekau. Tharumaduda mioi ani na saba team marina saruk yadana quiz competition adu pangthokhe Tharumaduda makong mathang takraba mairoi singda selamasung citation piduna pungning thagotke Tharumgi saruk amoina oinambu kwaliba isor gi mingda katpa ibado Tangleipung Students Scholarship Class Nursery dage 12 phawgi manungda tamliba mahiroi mangada yenthoke Free Ayush Health Camp amangasi Senapati District ke manungsanba ngarumphungda Directorate of Ayush Lamphelpat State Ayush Society Manipur amade Public Health Outreach Activity National Ayush Mission ga khusamnaraga pangthokre Thormaduda Dr. P. Iboton Dr. Kholi Arini Root Dr. L. Surya Sharma amade atai paramedical staff kya nasaruk yakhe Chaurakna miyai chani rom layang ki amadi lemna hidak langtak singsu yan thoke Paugi maraktan atin babre amtang galok jare
Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India FAME 2 certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available, financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87-877-23780. Break matungda mayam butaram noksa wolunena makata pau pijari. India के Border Security Force BSF अमदे Bangladesh के Border Guards Bangladesh BGB की ओइबा नुमित मरी निचुमना सथरकपा मिफम कोलकाता दा लोइसिनख्रे ngamkhai wangmala na sothaba aina yadaba thabak-sing gi matangda mifam aduna kupna khanaki mifam aduda India gi kangbu adu Inspector General South Bengal Frontier Jogesh Bahadur Khurania na lusingki aduga Mohammad Jalal Ghani Khan Additional Director General Regional Commander Southwest Region Jasorna Bangladesh ki kangbu adu lusingki amaga mateng pinaduna wakal tana punna ngamkhai ngakmina ba haina mifam aduna amatoina yanaki hairi Supreme Court na ngasi Mumbai ge area da metro car thamnaba set sanab gidamak using kakthaliba du makata na sathadanaba Maryland authority da khangan krai Supreme Court ke Justice Arun Mishra amadi Justice Ashok Bhushan sahaba special bench amana chainaba si kumna yengchinba changi maramaduna October 18 da court asige forest bench na makata ba hearing chathanaba schedule tawduna thamke amaromda u kakthatpada yaningdaba phongdolakpa singbu fajinduna thamba sing thadokhinaba hainasu makok thongba court asina yathang pk Telangana government Telangana State Road Transport Corporation da thabak toba sinmi amade thongmi lising nifan rom strike toba gidamak thabak tagi lokthokre State adugi Chief Minister K Chandrasekhar Rao na strike toba asi ngakpi ba yaroidaba crime amani haina akanba wa thamki khongthang asi government thangjan mit fawba khongjang lepna ba khangan khraba matungda paikhalakpani TSRTC gi sinmi amade thongmi singna demand 13 tawraduna hokhiba irai numitagi khongjang changchin ba horakhibani Kumhai gi matam oibane strike asina maram oirega miyam da chauna akai ba piduna laklibani Afghan Taliban sahi ama hena fajinduna thamlapa India gi engineer ahum makhoi gi miyoi 13 gi onarba matungda thadorokre haina thajabaya ba report aman hairi hairiba lanfa onabagi thabak asi ngarang takthoktaba mafam amada sathakibani haina Express Tribune na hairi adubu marilenaba singnadi akuba marol amata thadorokpa leitri adumoinamak Thadokiba Taliban lusingba singi manungda Kunar amadi Nimroz province ke governor oina thabak tawba Sheikh Abdul Rahim amadi Maulawi Abdul Rashid yaukhre hairi Yamna pungning nungsiningai oiba thodok ama oina ngarang nungthil Tamil Nadu gi Marampati district ta leiba Pambaru dam da photo selfie kapna ba honabada luhongba kuidriba matai manaw yauna imung amagi mioi mari dam aduda soiduna tasin khibadagi leikhidre Pausina hai imung amagi mioi manga mafam aduda lamkoiba lakhibani asiba haksang sing police na lokhatkre hairi Russia ge Ulan Ude da sathariba World Women's Boxing Championship ta KG Nifunipan ge kangluk ta saruk yaribi Bharat ki sanaroi Manjurani nangasi maka mayok naribi Beningela ge Rosas Tayonis Shideno bu yamna lakshana manga sino da maithiba piduna quarter final changkhre amaromda Taruklak World Champion oikhrabi MC Mericom hayeng mahaki ahanba campaign da Thailand ge Jutamas Jitponga lamba tongnaragani hairi Hojing asi nungtil da phongna kiba Manipuri pause singi maruba pawmuk puni eng minese Kanglei Pok ke Maira Cabinet ki warep hando u G Robindrobu amuk hanna chief engineer oina hapchin bayaning di haiduna release chat Film dadi Anil Kapoor na editor dagi CM oikhrabasu India dadi editor dagi CM oikhibasi N Birena ahanbani Umang kokthokpa thingbagi tangai phadaba leire Speaker Natabali chali haibi nupi ama phuba amadi masam kakna bahona bamioi taret police na phagat khre Landhoni amasung Romita gi bel court na reject tawkhre Pandam Citizenship Amendment Bill chan halabasu awang numpuki yellow missing soktana ba provision ama hablakani Chief Minister Mob lynching Atopa nupaga aron bamari lenerami haiba nupi ama miyam na pigi ba masa nupi gi mamangda khongoi na khre thogdok adugi video chai thorpada chena ba nupi yauna mioi taret police na lokhat khre CM na lem na tharoi lauthok khre
Bebishana Mishi, Landoni amasung Romita gi bell reject tawkhre. Right to information wiki thorom hogdokre. RTI ek hogdorpadagi lengak amadi miyam gi marakta transparency leina chaminaba ngamle. Rajen, Kangla Pau. Handak pangthokadoriba Sangai Festival, Union Home Minister na hogdokani. Kep na iram da Manipur da sokdanaba provision hapsinaba taksingani. Biren. Landoni amadi Romita gi bell court na reject tawkhre. JSC na bell piba yaroi haina court thomjilakre. National Sports University gi BC amadi registrar leitri. Helendro. Manava. Robindro re-engage toba yaningdaba uttana rally chatkre. BJP gi lengak asidi ain gi mathakta leiba lengak ama oire. Tha asigi taramathoidagi Moirang College thingjilagani Students Union. Ayeng terada maukaitel karkani. Aroi bada maroi ba pamu kana fangbigani. BJP MLA singi marakta charanga bamadi mot manada bamata leite. Leader sinba sinda bahibasi party ki high command lepkadabani haina BJP Manipur Pradesh ki president su oiriba MP Babanandana phongdokre. Maram sadana niyam gi wangmada uayan thatpa umang kokthokpa thingbagi tangai phadaba leire haina Speaker Y Kemsana haikre. The 8th Surasbu Protection of Children from Offence Eki Makhada Charak Pidrabadi Miyam gu kucham naduna akan makhongjang sangsilagani haina sukna laufokre. Amadi Standard Robert Higher Secondary School ki principal PH Landhoni amadi mahaki masanupi Romita Anina bel pibi naba tharki bawakan korna yakidre. Ngasi goina di matang sida Manipuri Pau lejere Times of Manipur gi Manipuri Pau yang biru sing bamukana kurumjere.